Hi mayam. Nangai akoina thoiding manbada yam wana ngaksa mari nagai mit chikai manbado mandrasu yare ko yam laiba moongda kamain tawraga yagadege do I haijarage mayam ising khitang hapchanbiro aduga phattaba nung leba kaika do mathanda maning loi famdara lehorani adu sumain lokhatpiraga nungsada ngaktang phobiro aduga dum yam hauna suraga chaba yaba inthamdagi matamda thoiding asubase yam pamnaba ko yung khudingna yam pamna chaba inja makhal amane hangam thombaga pabada ko aduduna hajikan dukan da budi hoile kaida loi yonare adu lighting a ningjaba amanga seng khaiba khra hangoi chawa mina di chana de ko aduduna yumda sumaina dum suraga kuina su thamba yabani na fridge da hapchan biraga dum injang hautra kan lokhtho chabi ba ahlamana su yam pambani moina su yam haraujabane aduduna mayam su sumaina yam laiba moongda subiro adu asiyong tu mayam sidi yawi sengo kuyam phattaba mayam seng chakring chakring la lauradana aduna mayam sumaina tawbi ko mayam ngasi gidi matang loisinjare ba